ꯑꯍꯥꯟꯕꯃꯛꯇꯗ ꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯏꯗ ꯎꯅ ꯄꯔꯦꯡ ꯄꯔꯦꯡ, ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ, ꯌꯥꯝꯅ ꯏꯪꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯅꯨꯄꯤꯃꯥꯅ ꯐꯝꯂꯤ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ, ꯀꯨꯆꯨꯅ ꯇꯅꯥꯟ ꯇꯅꯥꯟ, ꯃꯁꯥ ꯅꯥꯟꯅ ꯍꯥꯠꯂꯤꯕ ꯁꯝ, ꯂꯥꯏꯕꯛꯇ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯇꯥꯍꯟꯗ, ꯁꯦꯠꯂꯤꯕ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯀ꯭ꯋꯦꯖꯦꯜ ꯄꯦꯟ, ꯃꯦꯟ ꯁꯔꯠꯇ ꯅꯦꯚꯤ ꯕ꯭ꯂꯨ ꯃꯆꯨ, ꯀꯌꯥꯗꯤ ꯄꯛꯆꯔꯤꯕ꯫ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡꯗꯅ ꯒꯣꯜ ꯀꯂꯔꯒꯤ ꯘꯔꯤ, ꯌꯥꯝꯅ ꯆꯥꯅꯩ, ꯌꯥꯝꯅ ꯐꯖꯩ꯫ ꯃꯁꯥ ꯅꯥꯟꯅ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ, ꯑꯎꯕ ꯈꯨꯗꯤꯡꯅ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯂꯣꯏ꯫ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯨꯗ ꯈꯨꯠ ꯅꯥꯝꯃ ꯍꯨꯝꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯇꯞꯅ, "ꯗꯗꯥ, ꯄꯨꯟꯁꯤꯁꯤ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯃꯔꯛꯁꯤꯗ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯦꯜ ꯃꯃꯤ ꯁꯨꯝ ꯁꯥꯝꯂꯛꯂꯤ꯫ ꯑꯆꯥꯎ ꯑꯔꯝ ꯇꯥꯟꯅꯗꯨꯅ ꯂꯝꯖꯦꯟ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯒꯤ ꯂꯝꯕꯤꯗꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯗꯗꯥ, ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯗꯗꯥꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ, ꯗꯗꯥꯒ ꯆꯥꯟꯅꯕ, ꯃꯃꯥ ꯕꯕꯥꯅꯁꯨ ꯌꯥꯒꯗꯕ ꯑꯃ ꯌꯦꯡꯉꯣ ꯗꯗꯥ." ꯅꯨꯄꯥ ꯃꯥꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, "ꯑꯕꯦꯝꯃ, ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯂꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯂꯩꯃꯤꯟꯅꯗꯧꯔꯤꯕꯁꯦ ꯑꯩꯒꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯍꯟꯕꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯒꯤꯅꯤ꯫ ꯃꯁꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯅꯠꯇꯦꯗꯅ, ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯒ ꯑꯩꯒꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯕꯨꯅꯤ." ꯉꯁꯤꯁꯨ ꯂꯥꯏꯖ ꯑꯃꯗꯤ ꯃꯥꯂꯦꯝ ꯃꯔꯩ ꯇꯧꯅꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤ꯫ ꯂꯥꯏꯖ ꯈꯨꯡꯒꯪꯗ ꯂꯩꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯆꯥꯎꯔꯛꯄ ꯑꯣꯏꯕꯅ ꯃꯅꯤꯡ ꯊꯨꯡꯖꯕꯗꯤ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯂꯥꯏꯔꯕꯒꯤ ꯐꯖꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯂꯥꯏꯖꯗ ꯊꯣꯛꯂꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩ ꯀꯂꯞ ꯉꯥꯡꯂꯛꯄꯗꯨꯗ ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯏꯖꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯈꯔ ꯇꯞꯊꯗꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ, "ꯑꯕꯦꯝꯃ, ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎ." ꯅꯨꯄꯤ ꯃꯥꯁꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛꯀ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕꯤ ꯑꯅꯤꯅ ꯊꯃꯣꯏ ꯋꯥꯈꯜ ꯇꯤꯟꯅꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯄꯨꯡ ꯐꯥꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯂꯝꯐꯩ ꯆꯠꯂꯛꯂꯕ, ꯃꯗꯣ ꯀꯥꯏꯊꯔꯛꯂꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯅꯠꯇꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯏ꯫ ꯕꯕꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯄꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅꯗꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ, ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯦꯝꯃ?" ꯂꯥꯏꯖ ꯍꯥꯏꯅ ꯃꯉꯛꯇꯣ ꯅꯣꯝꯃꯤ꯫
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯂꯦꯝꯅ ꯐꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯗꯗꯥ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯂꯥꯏꯖꯕꯨ ꯊꯤꯜꯂꯛꯂꯦ꯫ ꯌꯧꯁꯤꯜꯂꯛꯑꯝꯗꯥꯏ ꯑꯗꯨꯗ ꯗꯗꯥ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯗꯗꯥ ꯂꯩꯍꯧꯔꯒꯦ ꯐꯖꯅ ꯆꯠꯂꯣꯀꯣ, ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯃꯥꯂꯦꯝ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯇꯧꯔꯛꯀꯦ, ꯐꯖꯅ ꯆꯪꯉꯣꯀꯣ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯂꯦꯝꯁꯨ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯃꯥꯏ ꯀꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯣꯏꯗꯕꯅ ꯊꯨꯅ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯖꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯅ ꯁꯦꯟ ꯁꯥꯟꯗꯣꯛꯄꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦ ꯍꯥꯏꯕꯤꯅ "ꯏꯕꯦꯝꯃ, ꯅꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯏꯅꯦ, ꯏꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯈꯤꯌꯦ꯫ ꯑꯩ ꯏꯅꯦ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯖꯒꯦ." ꯏꯕꯦ ꯍꯥꯏꯕꯤ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ "ꯏꯕꯦꯝꯃ, ꯅꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯌꯩꯊꯣꯛꯇꯅ? ꯅꯃꯥꯗꯣ ꯋꯥ ꯑꯃ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯌꯨꯀꯣ ꯅꯪ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯍꯨꯝ ꯀꯟꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦ ꯍꯥꯏꯕꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯂꯥꯏꯖꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯑꯗꯨꯃꯛ ꯁꯣꯠꯊꯩ꯫ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯑꯁꯤꯁꯨ ꯃꯄꯥꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯣꯛꯄꯗꯒꯤ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯄꯥ ꯂꯨꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯉꯥꯎꯗꯨꯅ ꯏꯃꯨꯡꯗ 10-20 ꯅꯤꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯃꯃꯥ ꯃꯦꯝꯆꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯇꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯇꯦꯛ ꯌꯣꯜꯂꯤ꯫ ꯃꯁꯤꯅ ꯏꯃꯨꯡ ꯄꯨꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯎꯅꯨꯄꯤ ꯅꯥꯎꯆꯥ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯦꯛ ꯇꯝꯍꯜꯂꯤ꯫ ꯂꯥꯏꯖꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ 12 ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯃꯈꯥ ꯇꯝꯊꯗ꯭ꯔꯤ꯫ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯈꯔ ꯇꯦꯛ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗ ꯂꯨꯈꯣꯏꯁꯨ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕꯅ ꯃꯤꯅ ꯀꯔꯤꯁꯨ ꯎꯁꯤꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯛꯆꯕ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯥꯏꯖ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯅꯥꯎꯆꯥꯁꯨ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯆꯦꯅ ꯃꯥꯡꯒꯣꯟꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯦꯒꯤ ꯃꯁꯥꯗ ꯇꯞꯅ ꯄꯥꯏꯗꯨꯅ "ꯆꯤꯆꯦ, ꯀꯩꯅꯣ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯗꯨꯕꯣ?" ꯂꯥꯏꯖ ꯏꯈꯪ ꯈꯪꯅ "ꯍꯩꯃꯥ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦꯗꯅ꯫ ꯅꯥꯎꯆꯥ, ꯅꯪ ꯅꯈꯣꯡ-ꯅꯈꯨꯠꯇꯣ ꯍꯥꯝꯇꯣꯛꯑꯣ, ꯊꯦꯡꯂꯦ꯫ ꯂꯥꯏꯗꯨꯛꯀ ꯊꯥꯜꯂꯛꯑꯣ, ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯅꯪ ꯂꯣꯏꯔꯒ ꯆꯤꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯆꯪꯂꯛꯎꯀꯣ." "ꯍꯣꯏ ꯆꯤꯆꯦ, ꯑꯗꯨꯗꯤ ꯑꯩ ꯈꯣꯡ ꯍꯥꯝꯃꯨꯈꯤꯒꯦ." ꯂꯥꯏꯖꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯦ꯫ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯁꯦꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯤꯄꯦꯗ ꯃꯆꯥ ꯑꯗꯨꯗ ꯔꯤꯡ ꯂꯥꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯃꯥꯂꯦꯝ ꯑꯣꯏꯔꯝꯂꯤ꯫ ꯄꯥꯏꯈꯠꯂꯗꯨꯅ "ꯍꯜꯂꯣ ꯗꯗꯥ, ꯌꯧꯔꯕ꯭ꯔꯣ?" ꯑꯁꯣꯝꯗꯒꯤ ꯃꯥꯂꯦꯝꯁꯨ "ꯍꯣꯏ ꯌꯧꯔꯤ꯫ ꯑꯩꯒꯤ ꯑꯕꯦꯝꯃꯅ ꯍꯦꯛ ꯌꯧꯕꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯍꯦꯛ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯏꯅꯤ." ꯂꯥꯏꯖ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ꯫ ꯑꯗꯨꯒ "ꯍꯣꯏ, ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ, ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯌꯦ." "ꯀꯩ ꯑꯦꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ?" "ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯗꯗꯥ." "ꯑꯕꯦꯝꯃ, ꯑꯩ ꯆꯥꯛ ꯂꯥꯝꯃꯛꯀꯗꯧꯔꯦ ꯀꯥꯡꯁꯣꯏ ꯄꯜꯂꯛꯄꯗ꯫ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯁꯦꯠꯆꯤꯜꯂꯒ ꯀꯣꯕꯤꯅꯦ, ꯍꯋꯥꯏ ꯊꯔꯥꯛꯅꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯇꯧꯔꯒ ꯊꯣꯡꯉꯒ ꯐꯖꯅ ꯊꯣꯡꯂꯒ ꯂꯣꯏꯔꯛꯄꯗ ꯐꯗꯤꯒꯣꯝꯗꯣ ꯆꯥꯏꯁꯤꯜꯂꯒ ꯃꯅꯤꯟꯒ ꯋꯪ ꯀꯥꯔꯒ ꯆꯥꯕꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯌꯥꯝꯅ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ꯫ ꯂꯥꯏꯖꯅ "ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯗꯗꯥ, ꯉꯥꯒ ꯊꯥꯛꯇ꯭ꯔꯤ꯫ ꯉꯥꯒꯤ ꯃꯍꯨꯠꯇ ꯐꯗꯤꯒꯣꯝ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯇꯧꯔꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ "ꯑꯕꯦꯝꯃ, ꯄꯨꯛꯅꯤꯡ ꯆꯪꯅꯗ ꯊꯣꯡꯉꯨ, ꯑꯗꯨꯝ ꯍꯥꯎꯔꯗꯧꯕꯅꯤ꯫ ꯑꯩꯗꯤ ꯑꯆꯝꯕꯕꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦ ꯑꯕꯦꯝꯃ." "ꯐꯔꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯐꯖꯅ ꯇꯧꯖꯔꯣ, ꯗꯗꯥꯁꯨ ꯐꯤꯔꯣꯟ ꯍꯣꯡꯈꯤꯒꯦ." "ꯍꯣꯏ ꯗꯗꯥ."
ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯃꯄꯥꯟꯗ ꯃꯃꯥꯅ "ꯕꯦꯝꯃ, ꯅꯥꯎꯆꯥ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ?" "ꯏꯃꯥ, ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ" ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ꯫ "ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ?" "ꯊꯣꯡꯉꯦ ꯏꯃꯥ, ꯀꯥꯡꯁꯣꯏ ꯇꯧꯁꯤꯟꯒꯦ ꯍꯥꯏꯗꯅ ꯁꯦꯝꯂꯝꯕꯅꯤ." "ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯏꯃꯥ, ꯆꯦꯡꯗꯤ ꯋꯥꯠꯂꯛꯄ꯭ꯔꯣ?" "ꯋꯥꯠꯂꯛꯄꯅꯤ. ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯈꯔ ꯐꯩ ꯍꯥꯏꯗꯅ ꯋꯥꯠꯂꯤꯉꯩꯗ KG 5 ꯋꯥꯟꯁꯤꯜꯂꯛꯄꯅꯤ." ꯂꯥꯏꯖ ꯇꯞꯅ "ꯏꯃꯥ, ꯉꯁꯥꯏꯗꯣ ꯏꯅꯦ ꯏꯕꯦ ꯍꯥꯏꯕꯤ ꯂꯥꯛꯑꯝꯕꯅꯤ. ꯄꯩꯁꯥꯗꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯅ ꯁꯥꯎꯔꯞꯅꯁꯨ ꯍꯪꯂꯝꯃꯤ ꯏꯃꯥ, ꯀꯃꯥꯏ ꯇꯧꯁꯤꯒꯦ?" ꯃꯦꯝꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ "ꯍꯣꯏꯅꯦ, ꯅꯅꯦꯁꯨ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯇꯧꯔꯤꯕꯁꯦ ꯁꯤꯡꯇꯣꯛꯀꯦ ꯍꯥꯏꯗꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯅꯦ ꯍꯦꯛꯇ ꯂꯦꯝꯍꯧꯗꯦ. ꯐꯔꯦ, ꯑꯩ ꯍꯌꯦꯡꯗꯣ ꯆꯠꯂꯒꯅꯦ ꯅꯅꯦꯗ ꯐꯖꯅ ꯍꯥꯏꯔꯨꯔꯒꯦ." "ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" "ꯏꯃꯥ, ꯙꯨꯞ ꯊꯥꯈꯤꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣ. ꯏꯃꯥꯁꯨ ꯈꯣꯡ ꯈꯨꯠꯁꯦ ꯆꯥꯝꯊꯣꯛꯂꯒ ꯆꯪꯂꯛꯂꯒꯦ." "ꯍꯣꯏ ꯏꯃꯥ." ꯅꯥꯎꯆꯥꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯁꯣꯝꯅ ꯃꯥꯂꯦꯝ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯃꯃꯥꯅꯒ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯁꯥ ꯅꯥꯟꯅ ꯊꯥꯔꯤꯕ ꯊꯕꯛ ꯇꯧꯐꯝ ꯂꯦꯞꯇꯣꯞ ꯊꯝꯐꯝ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯗꯥꯡꯗ ꯁꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯕꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯇꯞꯅ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯎꯪꯂꯤꯕꯁꯤꯕꯣ?" ꯃꯥꯂꯦꯝ ꯏꯈꯪ ꯈꯪꯅ "ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯏꯃꯥ." "ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ." ꯃꯥꯂꯦꯝ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯍꯦꯟꯅ ꯈꯪꯂꯕ ꯊꯕꯥꯅ "ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ. ꯅꯄꯥꯕꯨꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ." "ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ, ꯏꯃꯥ ꯍꯣꯏ ꯆꯥꯊꯣꯛꯄꯤꯔꯣ." ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯦ꯫ ꯀꯤꯁꯣꯔꯅ "ꯂꯥꯛꯍꯧꯔꯕ꯭ꯔꯣ?" "ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ." ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯪꯂꯕꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯨ ꯋꯥꯒ ꯃꯈꯥ ꯇꯥꯗꯅꯅꯦ ꯑꯗꯨꯝ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯀꯤꯁꯣꯔꯅ ꯊꯕꯛꯁꯤꯅ ꯐꯖꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ. ꯃꯥꯁꯨ ꯑꯩꯁꯨ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯤꯟꯕꯁꯤꯗ. ꯑꯗꯣ ꯃꯃꯥ, ꯅꯪꯗꯤ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯐꯪꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯟꯒꯦ, ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯔ ꯈꯪꯗꯣꯛꯎ. ꯅꯨꯄꯤ ꯊꯤꯕ ꯌꯥꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ, ꯆꯍꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯏꯃꯧ ꯀꯥꯏꯗꯣ ꯎꯕ ꯌꯥꯔꯦꯅꯦ ꯃꯃꯥ." "ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯗꯣꯛꯅꯤꯡꯂꯤꯕꯅꯤ ꯑꯩꯁꯨ. ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯃꯇꯧꯁꯤꯗꯅꯦ ꯑꯩꯁꯨ ꯍꯧꯗꯣꯛꯐꯝꯒ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ." "ꯐꯔꯦ, ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯑꯃꯗꯅꯦ ꯋꯥꯔꯤ ꯁꯥꯔꯁꯤ. ꯆꯥꯊꯣꯛꯂꯣ ꯃꯃꯥ." ꯑꯁꯣꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛꯁꯤꯡ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯈꯣꯏ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯈꯣꯡ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ, ꯃꯅꯥꯎꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜ ꯀꯥꯈ꯭ꯔꯦ꯫ ꯃꯄꯥꯅ ꯂꯥꯎꯈꯣꯡ ꯆꯪꯂꯛꯄꯗꯨꯗ ꯂꯥꯏꯖꯅ "ꯕꯕꯥ, ꯌꯨꯗꯣ ꯉꯥꯎꯔꯕꯗꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯍꯤꯞꯄꯨ ꯌꯥꯗ꯭ꯔꯣ? ꯂꯥꯎꯈꯣꯡ ꯇꯧꯔꯤꯕꯗꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ." ꯃꯆꯥꯅꯨꯄꯤꯅꯒ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯤꯁꯥ ꯈꯥꯏꯕꯗ ꯍꯧꯔꯛꯏ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯅꯃꯥꯗꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕꯁꯦ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯁꯥ ꯌꯣꯟꯕ ꯆꯠꯂꯤꯕ꯭ꯔꯣ?" ꯂꯨꯈꯣꯏ ꯀꯥꯏ ꯀꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯇꯥꯕ ꯌꯥꯗꯕ, ꯐꯖꯗꯕ ꯃꯆꯤꯟ ꯃꯈꯥ ꯊꯤꯗꯨꯅ ꯉꯥꯡꯕ ꯑꯁꯨꯃꯛ ꯇꯧꯔꯤ꯫ ꯂꯩꯔꯛꯇ ꯆꯠꯄ ꯃꯤꯅ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯈꯣꯏꯒꯤ ꯃꯇꯧꯁꯤꯗ꯫
ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯥꯂꯦꯝꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯥ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯃꯥꯂꯦꯝꯅꯤ ꯈꯪꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇ꯭ꯔꯦ꯫ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯁꯣꯝꯗꯒꯤ ꯃꯥꯂꯦꯝꯅ, "ꯑꯕꯦꯝꯃ, ꯀꯩꯅꯣ ꯐꯣꯟꯗꯨꯕꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯄꯥꯏꯔꯔꯣꯏꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯣ?" "ꯗꯗꯥ, ꯁꯥꯎꯒꯠꯀꯅꯨ, ꯑꯩ ꯇꯞꯅ ꯍꯥꯏꯒꯦ." ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯥꯎꯆꯥꯁꯨ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯥ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗ, "ꯅꯥꯎꯆꯥ, ꯆꯤꯆꯦ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ." ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯥꯎꯆꯥꯁꯨ ꯂꯥꯏꯖꯥꯅ, "ꯀꯩꯗꯧꯔꯒꯦ? ꯁ꯭ꯀꯨꯜ ꯉꯟꯅ ꯍꯜꯂꯛꯂꯗꯦ?" "ꯆꯤꯆꯦ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯌꯦ, ꯌꯥꯝꯅꯁꯨ ꯁꯥꯒꯠꯂꯦ. ꯑꯣꯖꯥꯅ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯒꯨꯂꯤꯁꯦ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ." ꯃꯥꯂꯦꯝꯁꯨ ꯂꯥꯏꯟꯗ ꯂꯩꯕ ꯑꯣꯏꯕꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯅ, "ꯇꯥꯕ꯭ꯔꯣ?" "ꯇꯥꯏꯌꯦ." "ꯑꯉꯥꯡꯒꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨꯒ ꯍꯥꯏꯔꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯖꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯕꯤꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯂꯣꯏꯔꯦ. ꯑꯗꯣ ꯑꯩꯅ ꯐꯣꯟ ꯄꯥꯏꯗꯕꯗꯣ ꯑꯩ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯒꯅꯨ." ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯤꯟꯗꯨ ꯀꯥꯔꯛꯄꯒ ꯃꯄꯥꯟꯗꯒꯤ ꯃꯄꯥꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯥ ꯏꯀꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯁꯨ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯎꯔꯨꯔꯕꯁꯨ ꯂꯥꯏꯖꯥ ꯏꯀꯥꯏꯔꯝꯂꯅꯤ ꯈꯜꯂꯗꯨꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯇꯧꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯥꯏꯖꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯃꯆꯥꯗꯨꯗ ꯈꯥꯕ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ꯫ ꯈꯥꯕꯅ, "ꯏꯇꯥꯎꯁꯥ, ꯂꯥꯏꯖꯥꯁꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ. ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." ꯈꯥꯕ ꯂꯩꯀꯥꯏꯁꯤꯗ ꯒꯨꯟꯗꯥ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯄꯥꯅ ꯂꯧ ꯌꯥꯝ ꯎꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ, ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯏꯃꯨꯡꯅꯤ꯫ ꯃꯁꯤꯗ ꯈꯥꯕꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯆꯨꯝ ꯈꯔ ꯆꯥꯖꯕ ꯈꯣꯡꯕꯨꯔꯣꯏ ꯑꯍꯨꯝꯗꯨꯁꯨ ꯈꯥꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯤ꯫ ꯒꯣꯔꯣꯕꯅ, "ꯂꯧꯊꯦꯛꯀꯗꯕꯅꯤ ꯏꯇꯥꯎ ꯈꯥꯕ. ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯂꯥꯏꯖꯥꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇꯨ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯀꯩꯅꯣ." ꯑꯃꯅ ꯑꯃꯨꯛ, "ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯈꯥꯕ?" ꯈꯥꯕꯗꯨ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯀꯤꯔꯗꯨꯅ, "ꯌꯥꯔꯛꯀꯅꯤꯗ, ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯅ." ꯈꯥꯕꯅ, "ꯂꯥꯎ, ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯆꯠꯂꯨꯁꯤ." ꯑꯁꯣꯝꯅ ꯈꯥꯕꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯏꯖꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯕꯤ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯌꯨ ꯉꯥꯎꯔꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯉꯥꯔꯒ ꯃꯈꯣꯡ ꯑꯗꯨ ꯁꯕꯥꯛ ꯐꯥꯛꯅ ꯐꯝꯂꯒ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕ ꯑꯗꯨ ꯈꯥꯕꯅ ꯎꯏ꯫ "ꯑꯁ, ꯏꯀꯨꯕꯣꯛꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯦꯗꯅ. ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯤꯁꯤꯔꯣ?" ꯊꯦꯝꯕꯅ, "ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ ꯏꯇꯥꯎ ꯈꯥꯕ, ꯇꯪꯁꯤꯃꯥꯕ." "ꯌꯥꯅꯤ, ꯂꯥꯛꯑꯣ, ꯑꯩ ꯇꯧꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, "ꯈꯨꯔꯥ, ꯀꯩꯅꯣ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯕꯤꯔꯝꯃꯤꯗ ꯆꯨꯔꯤ ꯇꯥꯕꯤ ꯑꯁꯤꯗ." ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯅ ꯏꯃꯨꯡꯗ ꯐꯠꯂꯞ ꯌꯦꯡꯉꯤ꯫ "ꯀꯅꯥꯅꯣ ꯅꯣꯏꯕꯣ? ꯀꯅꯥꯅꯣ?" "ꯑꯣ ꯈꯨꯔꯥ, ꯑꯩ ꯈꯥꯕꯅꯦ, ꯈꯪꯕꯤꯗ꯭ꯔꯕꯣ?" "ꯈꯥꯕ, ꯁꯤꯗꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" "ꯈꯨꯔꯥ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ, ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯅ ꯆꯪꯖꯔꯛꯄꯅꯤ." ꯂꯨꯈꯣꯏꯗꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯂꯥꯏꯖꯥ, ꯂꯥꯏꯖꯥ, ꯅꯕꯨꯡꯈꯩꯁꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯅꯦ, ꯈꯔ ꯄꯨꯊꯣꯔꯛꯎ." ꯂꯥꯏꯖꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯈꯥꯕ ꯍꯣꯏ ꯂꯩꯔꯤꯕꯗꯣ꯫ ꯃꯥꯏꯊꯣꯡꯗꯨ ꯈꯪꯁꯨꯛ ꯁꯨꯛꯆꯤꯜꯂꯤ꯫ "ꯑꯁ, ꯑꯩꯗꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ, "ꯇꯥ ꯈꯥꯕ, ꯏꯁꯤꯡ ꯁꯤꯗ ꯂꯩꯔꯦ."
ꯈꯥꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯦꯡꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯑꯗꯨ ꯁꯠ ꯄꯤꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯥꯕꯁꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕ ꯃꯇꯧꯗ ꯂꯥꯏꯖꯅ ꯑꯗꯨꯃꯛ ꯍꯩꯅꯗꯕꯅꯤ꯫ ꯈꯥꯕ ꯂꯥꯏꯖꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯆꯪꯈꯤꯕ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫